Operation Sindoor asi military action amakak nate. Operation asi India ki political, social amadi strategic willpower ki saklo namani haina Defense Minister Rajnath Singh na fongdokre. Wafam asi Uttar Pradesh ki Lucknow da leiba BrahMos Integration and Testing Facility Center sanggabagi thoramda mahakna fongdokhibani. Virtual ki khutang da pangthokiba sanggabagi thoram aduda mahakna hai. Operation Sindoor na terrorism mayokta kongpham chetna lepa ngamliba si Indian Armed Force ki thauna amadi achetpa firef aduna ngambani. Operation asina terrorist singi khutta laikhidraba mara leizadraba leibaga sigi miyoi singda justice piba ngamle haina lawi. India gi ngamkhai wangmada leirabasu India na laukalakpa action da terrorist amadi makoi bungak seliba khudingmak safaba oide haibasi handaki Operation Sindoor asina kudam oiri. Prime Minister Narendra Modi ki Zero Tolerance Against Terrorism policy ki makhada changsilakliba khongthang asina terrorist singi mathakta India na kari toba ngambage haibadu malemda mayek sengna utkre anoba India asina ngamkhaida singnarakpa amadi terrorism ki mayokta matik chaba thabak paikhatli haibadu Narendra Modi na utle haina mahakna fongdokhi. Mahakna makhata na hai Pakistan amadi Pakistan Occupy Kashmir POK da leiriba terrorist infrastructure singda chathakiba Operation Sindoor adu micham miyam da target toba mission nate adubu Pakistan India ki micham miyam amadi lining laishon gi mafam sing mandir gurudwara amadi church na chingba singda target tawrakhi madugi chap chaba paukumoina aikoi gi mathona leiraba lanmi singna Pakistan ki military base singda attack chathaki. Aikoi gi lanmi singna ngamkhai manakta leiba military base khakta natana Rawalpindi da leiba Pakistan gi military headquarters fauba yoshin ki haina su mahakna fongdokhi. BrahMos Integration and Testing Facility Center ki matang da paladuna mahakna makhata na hai Testing Facility Center asina defense ki lamda changsiliba atmanirbharta gi khongthang ase hena chesil hale. Ngasi National Technology Day gi numit asida sigumba center ama sangaba si yamna singthaningai oiba mani. BrahMos ase malem gi khwaidagi yangba supersonic cruise missile ama oibata natana Indian Armed Force ki pangal udliba missile amani. Missile ase India amadi Russia gi yamna kumang chausinba defense ki technology season aduna saba yamna magun leiba missile ni. Asigumba facility center ama thamba ngamba shina malem gi defense production ecosystem da India gi chapchaba kongpham ama thamba ngamle haina mahakna makhata ki. जिन भारत विरोधी और आतंकी संगठनों ने भारत माता के मस्तक पर हमला करके कई परिवारों के सिंदूर मिटाए थे, उन्हें भारतीय सेना ने ऑपरेशन सिंदूर के माध्यम से इंसाफ दिलाने का काम किया है और इसके लिए आज सारा देश भारतीय सेनाओं का अभिनंदन कर रहा है। ऑपरेशन सिंदूर सिर्फ एक सैन्य कार्रवाई भर नहीं है, बल्कि भारत की राजनैतिक, सामाजिक और सामरिक इच्छा शक्ति का प्रतीक है। यह ऑपरेशन आतंकवाद के खिलाफ भारत की दृढ़ इच्छा शक्ति का और सैन्य शक्ति की क्षमता और संकल्प शक्ति का भी प्रदर्शन है। हमने दिखाया है भारत आतंकवाद के खिलाफ जब भी कोई कार्रवाई करेगा तो आतंकवादियों और उनके आकाओं के लिए सरहद पार की जमीन भी सुरक्षित नहीं रहेगी। भारतीय सेनाओं ने ऑपरेशन सिंदूर को पाकिस्तान में मौजूद आतंकी ढांचा ढहाने के उद्देश्य से लॉन्च किया था। हमने उनके आम नागरिकों को कभी निशाना नहीं बनाया था, मगर पाकिस्तान ने न केवल भारत के नागरिक इलाकों को निशाना बनाया, बल्कि मंदिर, गुरुद्वारा, गिरजाघर पर भी हमले करने का प्रयास किया।